ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯁꯣꯁꯣꯕꯤꯒꯤ 22 ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯁꯣꯁꯣꯕꯤ ꯋꯥꯔꯤꯒꯤ 22 ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯨꯃꯤꯗꯥꯡꯗꯨꯃ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯃꯥꯕꯨ ꯐꯪꯗꯅꯕ ꯊꯦꯡꯅꯗꯅꯕ ꯁꯣꯁꯣꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯌꯥꯝꯅ ꯋꯥꯅ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯇꯣ ꯂꯣꯠꯂꯝꯃꯤ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯒ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯁꯥꯊꯤꯅ ꯈꯣꯡꯈꯤꯕꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯊꯣꯛꯂꯨꯕ ꯀꯧꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯗꯅꯕ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯁꯣꯝꯗꯅ ꯀꯥꯂꯨꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ꯫ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯁꯣꯁꯣꯕꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯣꯠꯅ ꯂꯣꯠꯅ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯇꯣ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯕꯨ ꯑꯗꯨꯗꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯍꯥꯛꯇꯣ ꯏꯪꯈꯣꯜ ꯊꯕꯛ ꯁꯨꯅꯕ ꯑꯃꯗꯤ ꯂꯧꯔꯣꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯌꯦꯅꯈꯥꯗ ꯊꯝꯂꯝꯕ ꯃꯥꯒꯤ ꯌꯣꯠ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯅꯤ꯫ ꯌꯣꯠ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯀꯧꯗꯨꯅ ꯌꯣꯠꯇꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯐꯪꯗꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯝꯃꯤ, ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯔꯅꯒ ꯁꯥꯎꯒꯟꯕ ꯈꯔꯅꯒ ꯏꯁꯧ ꯂꯥꯡꯒꯟꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯄꯣꯠꯆꯩꯁꯤꯡ ꯂꯪꯈꯥꯏꯔꯛꯄ ꯊꯨꯒꯥꯏꯔꯛꯄ ꯇꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯡꯂꯝꯃꯤ꯫ ꯅꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯒ ꯄꯣꯠꯆꯩ ꯆꯦꯛꯁꯤꯟꯗꯕꯅꯤ, ꯅꯈꯣꯏꯅ ꯃꯥꯡꯍꯟꯕꯅꯤ, ꯐꯪꯅꯕ ꯊꯤꯌꯨ, ꯍꯧꯖꯤꯛ ꯂꯧꯗ ꯆꯠꯀꯗꯕꯅꯤ, ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯃꯌꯥꯝ ꯁꯨꯒꯗꯕꯁꯨ ꯂꯩꯔꯤ꯫ ꯑꯁꯤꯗ ꯊꯜꯂꯝꯕ ꯌꯣꯠ ꯑꯗꯣ ꯍꯦꯛꯇ ꯆꯪꯃꯥꯡ ꯃꯥꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯂꯝꯃꯤ, ꯊꯪꯅꯕꯒꯤ ꯃꯤ ꯀꯅꯥ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯡꯉꯤ, ꯅꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕꯗꯒꯤ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯏꯁꯧ ꯂꯥꯡꯕ ꯁꯥꯎꯒꯟꯕꯗꯣ ꯈꯪꯕꯅꯤꯅ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯁꯣꯁꯣꯕꯤꯅ ꯑꯁꯣꯝ ꯃꯆꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯃꯥꯅ ꯇꯥꯔꯤꯕꯅꯤ, ꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯃꯥꯅ ꯌꯦꯡꯕ ꯄꯥꯝꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯌꯣꯠ ꯑꯗꯣ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛꯇꯪ ꯑꯣꯟꯕ ꯉꯝꯂꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯒꯤ ꯋꯥꯔꯧꯅꯔꯤꯕ, ꯌꯨꯝ ꯑꯁꯤꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕ ꯃꯍꯤ ꯂꯥꯡꯂꯤꯕ ꯀꯌꯥ ꯑꯁꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯍꯟꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯌꯣꯠ ꯑꯗꯣ ꯃꯁꯛ ꯃꯆꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯌꯣꯠ ꯑꯃ ꯍꯦꯛꯇ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯣꯠ ꯑꯃ ꯑꯣꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯃꯍꯩ ꯁꯣꯟꯗꯨꯅ ꯑꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯍꯩꯖꯕ ꯈꯪꯖꯕꯁꯤꯡ ꯁꯣꯟꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯁꯥꯌꯣꯟ ꯑꯣꯟꯕꯒꯤ ꯃꯍꯩꯗꯨꯗꯤ ꯃꯉꯣꯟꯗ ꯌꯥꯔꯝꯃꯤ, ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯣꯠ ꯑꯗꯨ ꯑꯣꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯣꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯅ ꯎꯒꯗꯕ ꯃꯌꯥ ꯑꯃꯗ ꯌꯣꯠ ꯑꯣꯜꯂꯒ ꯈꯖꯤꯛꯇꯪ ꯅꯛꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯣꯠ ꯑꯗꯨ ꯎꯔꯝꯃꯤ꯫ ꯌꯣꯠ ꯑꯗꯨ ꯎꯕꯗꯒꯤ ꯌꯣꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯅ, ꯁꯤꯅ ꯀꯅꯥꯒꯤꯅꯣ? ꯃꯁꯤꯗꯒꯤ ꯌꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ꯫ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯌꯣꯠ ꯑꯃꯗꯤ ꯂꯩ, ꯑꯩꯈꯣꯏꯒꯤ ꯌꯣꯠꯇꯤ ꯃꯥꯟꯗꯦ, ꯑꯁꯤꯃꯨꯛꯇꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯣꯠ ꯑꯗꯣ ꯄꯥꯏ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯃꯅꯤꯡꯗ ꯂꯩꯔꯝꯂꯤꯕ? ꯐꯔꯦꯁꯦ, ꯊꯕꯛꯅꯒ ꯊꯕꯛ ꯊꯦꯡꯕꯅꯦ, ꯑꯩ ꯃꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯌꯣꯠ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯦ ꯅꯨꯄꯥ ꯑꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯒꯤ ꯊꯕꯛꯁꯤꯡ ꯁꯨꯔꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯣꯠꯀꯤ ꯁꯥꯌꯣꯟ ꯑꯣꯜꯂꯤꯕ ꯁꯣꯁꯣꯕꯤꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯀꯔꯤꯅꯣꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕ꯭ꯔꯥ, ꯌꯣꯠ ꯑꯣꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯌꯥꯟꯕꯗ ꯏꯁꯥꯁꯤ ꯂꯣꯏꯗꯣꯔꯤꯗꯅ, ꯌꯦꯡꯂꯒꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝ ꯁꯦꯝꯗꯨꯅ ꯌꯥꯟꯊꯕ ꯍꯧꯔꯛꯏ꯫ ꯁꯣꯁꯣꯕꯤꯗꯤ ꯃꯥꯅ ꯑꯣꯜꯂꯤꯕ ꯀꯧꯕꯅꯤꯅ ꯑꯌꯣ 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 ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅꯗꯤ ꯁꯣꯁꯣꯕꯤꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ, ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯟꯗꯣꯏꯖꯥꯠꯅꯣꯅꯦ, ꯅꯨꯡꯁꯨ ꯂꯩꯕꯒꯨꯝ ꯇꯧꯏ, ꯅꯨꯡ ꯃꯔꯛꯇꯒ ꯄꯪꯌꯥꯟꯗ ꯌꯥꯜꯂꯤꯅꯦ, ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯕ
ꯄꯨꯛꯆꯦꯟ ꯁꯥꯎꯕ ꯁꯥꯔꯕ ꯁꯣꯁꯣꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯁꯣꯜꯂ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯐꯅꯌꯥꯝꯅ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛꯁꯨ ꯃꯍꯥꯛꯁꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯍꯦ ꯑꯁ ꯑꯩꯗꯤ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕꯒꯤ ꯃꯔꯥꯡ ꯌꯣꯠ ꯃꯥꯡꯈꯤꯕꯒꯤ ꯏꯁꯧꯕꯨ ꯂꯥꯡꯕꯅꯤ ꯀꯔꯤꯅꯦ ꯂꯧꯕꯨꯛ ꯂꯣꯝꯗ ꯍꯥꯟꯅ ꯂꯥꯛꯂꯦꯗꯅ ꯑꯩꯗꯤ ꯌꯨꯝꯗ ꯀꯩꯅꯣꯝꯃ ꯀꯥꯎꯍꯧꯔꯦꯗꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯌꯣꯠ ꯑꯗꯨ ꯃꯔꯦꯡ ꯃꯥꯅ ꯊꯥꯡꯒꯠꯇꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯦ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯣ ꯀꯔꯝꯕ ꯊꯧꯋꯤꯟꯁꯤꯟꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯗꯅꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯈꯛ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯂꯤꯟ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯆꯠꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯗ ꯊꯠꯈ꯭ꯔꯦ꯫ ꯃꯀꯣꯛ ꯐꯟꯗꯣꯛꯇꯨꯅ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯂꯤꯟ ꯑꯗꯨꯅ ꯊꯠꯂꯒ ꯂꯩꯔꯤꯕꯗꯣ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯣꯠ ꯑꯗꯨꯒ ꯏꯟꯊꯣꯛꯇꯨꯅ ꯁꯤ ꯍꯥꯗꯨꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯂꯤꯟ ꯑꯗꯣ ꯐꯟꯗꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯛꯀꯗꯕꯒꯤ ꯂꯤꯟ ꯑꯗꯨꯅ ꯃꯍꯨ ꯐꯤ ꯀꯥꯝꯗꯨꯅ ꯍꯦꯛꯇ ꯂꯩꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯧꯕꯨꯛ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯄ ꯅꯠꯇꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯔꯦꯡ ꯃꯥꯅ ꯊꯥꯡꯒꯠꯂꯝꯕ ꯌꯣꯠ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯕꯨꯛꯅ ꯁꯤꯜꯂꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯝꯕ ꯌꯣꯠ ꯑꯁꯤꯅ ꯂꯤꯟ ꯑꯗꯨꯕу ꯄꯣꯞ ꯊꯥꯗꯨꯅ ꯑꯃꯗꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗ ꯂꯤꯟ ꯑꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯤꯟ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯊꯧꯅꯥ ꯐꯅ ꯐꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯣꯠꯇꯨꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯄ ꯃꯇꯝꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯣꯁꯣꯕꯤꯁꯨ ꯑꯁ ꯀꯩꯁꯨ ꯅꯠꯇꯕ ꯂꯤꯟ ꯑꯃ ꯍꯥꯠꯄ ꯇꯥꯔꯕ ꯑꯩꯕꯨ ꯂꯤꯟ ꯍꯥꯠꯄ ꯇꯥꯔꯕ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯁꯦ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯌꯣꯠꯇꯨꯗꯤ ꯃꯥꯅ ꯑꯣꯜꯂꯤꯕꯅꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯊꯔꯛꯄꯗ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯌꯣꯠ ꯑꯁꯤꯅ ꯂꯤꯟ ꯑꯗꯨ ꯄꯥꯟꯕ ꯌꯥꯎꯔꯦ꯫ ꯂꯤꯟ ꯑꯗꯣ ꯊꯔꯣ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅꯁꯨ ꯍꯥꯠꯅꯤꯡꯗꯕ ꯀꯧꯕꯅꯤꯅ ꯍꯦ ꯂꯤꯟ ꯅꯪꯕꯨ ꯈꯔ ꯀꯟꯅ ꯆꯦꯜꯂꯨꯅꯦ ꯈꯔ ꯀꯟꯅ ꯆꯦꯟꯈꯣꯅꯦ ꯈꯔ ꯀꯟꯅ ꯆꯦꯟꯈꯣ ꯂꯩꯀ꯭ꯔꯛ ꯑꯍꯣꯕꯗ ꯆꯪꯈꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯖꯔꯤ ꯍꯥꯠꯅꯤꯡꯗꯕ ꯀꯧꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯌꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯊꯥꯊꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯌꯣꯠ ꯑꯁꯤꯅ ꯀꯟꯕꯗꯗꯤ ꯂꯤꯟ ꯑꯗꯣ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯦ꯫ ꯀꯔꯤ ꯊꯧꯗꯣꯛ? ꯌꯣꯠ ꯑꯗꯣ ꯃꯌꯥꯏꯃꯛꯇꯗ ꯇꯦꯛꯈꯤꯕꯅꯤ꯫ ꯌꯣꯠ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯦꯛꯈꯤꯕꯗꯒꯤ ꯁꯣꯁꯣꯕꯤ ꯉꯁꯥꯏ ꯃꯈꯩ ꯂꯤꯟ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯅꯤꯡꯗꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯕ ꯍꯥꯏꯔꯝꯕ ꯇꯧꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯈꯤꯗꯦ꯫ ꯌꯣꯠ ꯑꯗꯣ ꯇꯦꯛꯈꯤꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒꯨꯝ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯦꯛꯂꯕ ꯌꯣꯠ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯣꯠꯅꯤꯅ ꯃꯄꯥꯡꯒꯜꯁꯨ ꯀꯟꯗꯦꯅꯦ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯂꯤꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ 5ꯔꯛ 10ꯔꯛ ꯊꯥꯕꯗ ꯇꯦꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯔꯤ꯫ ꯇꯦꯛꯂꯕ ꯌꯣꯠ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯝꯕꯗꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯈꯥ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯣꯠ ꯃꯄꯥ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯈꯨꯟꯒꯠꯂꯒ ꯃꯁꯤ ꯃꯀꯣꯛ ꯑꯃ ꯄꯥꯜꯂꯒꯦ ꯑꯁꯣꯝꯒꯤ ꯃꯀꯣꯛꯁꯤꯗ ꯂꯩꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗꯤ ꯂꯪꯊꯣꯛꯂꯒ ꯊꯜꯂꯝꯂꯤ꯫ ꯌꯣꯠ ꯃꯄꯥ ꯑꯗꯨꯗꯤ ꯃꯥꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯀꯣꯛ ꯑꯗꯨꯒ ꯃꯄꯥ ꯑꯁꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯁꯥꯌꯣꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯔꯨꯛ ꯑꯗꯨ ꯇꯦꯛꯈꯤꯕꯗꯒꯤ ꯂꯪꯊꯣꯛꯂꯒ ꯊꯜꯂꯝꯂꯦ꯫ ꯃꯄꯥꯛꯇꯣ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯈꯣꯡꯊꯥꯡ 4-5 ꯊꯥꯡꯕ ꯍꯧꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯌꯣꯠ ꯃꯄꯥꯛꯀꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯑꯗꯨꯅꯗꯤ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯍꯥꯏꯖꯈꯤ ꯄꯨꯕ ꯃꯇꯝꯗ ꯌꯣꯠ ꯃꯀꯣꯛꯁꯤꯁꯨ ꯄꯨꯕꯤꯈꯣ ꯑꯁꯤꯁꯨ ꯄꯨꯕꯤꯈꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯜꯂꯤꯕꯅꯤ ꯅꯨꯄꯥꯗꯨꯅ ꯈꯪꯗꯕꯅꯤ꯫ ꯁꯣꯁꯣꯕꯤ ꯑꯃꯨꯛ ꯍꯟꯅ ꯁꯣꯁꯣꯕꯤ ꯑꯣꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯤꯒꯤ? ꯌꯣꯠ ꯃꯄꯥ ꯑꯁꯤꯒ ꯃꯀꯣꯛ ꯑꯁꯤꯒ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯦ꯫ ꯃꯄꯨ ꯑꯗꯨꯅꯁꯨ ꯈꯪꯗꯕꯗꯒꯤ ꯂꯪꯊꯣꯛꯂꯝꯂꯦ ꯃꯄꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯂꯨꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ ꯀꯣꯏꯌꯦꯡ ꯌꯦꯡꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯁꯣꯁꯣꯕꯤꯕꯨ ꯀꯥꯂꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯃꯥꯁꯨ ꯌꯥꯎꯅ ꯁꯣꯁꯣꯕꯤ ꯊꯤꯈꯤ꯫ ꯃꯃꯥꯅꯗꯤ ꯈꯪꯗꯕꯗꯒꯤ ꯀꯥꯂꯨꯗ ꯋꯥ ꯀꯌా ꯑꯃ ꯍꯪꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯅꯈꯣꯏꯅꯤ ꯇꯨꯃꯤꯟꯅꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯀꯥꯂꯨꯅ ꯍꯥꯏ ꯏꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯈꯪꯍꯜꯂꯝꯗꯦ꯫ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ? ꯑꯩ ꯃꯥꯅ ꯆꯠꯄ ꯌꯥꯕ ꯃꯥꯅ ꯍꯦꯛ ꯂꯩꯒꯅ ꯃꯐꯝꯁꯤꯡꯗ ꯑꯩꯅ ꯊꯤꯔꯨꯔꯕꯅꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯥꯂꯨ ꯁꯣꯁꯣꯕꯤꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫
mahagna numidangi matam phawbada mana koi thi thijai kuyang yengjai hojikti kalu se mai haiba mi amasu oiribani sosobina takpiramba mai singadu ki matengna mahangna sosobi thina bo honai adubu mai soli habdu ngai sosobi bu mana ngasi ki numidang athengma ki matam phawbada thiba phanglamde mama udaba matamda lona mahi banduna mahi shonduna thina bo honai mama na takini mama na khangkini haduna su kalusi pakat na yengjerami singairom da su laktuna mana thamjaramba pungado lona thinduna sosobi lakna ba haduna mana honaki adubu phangkidabani numisigi numdang kalu tasena mutum thabi yade magi buning da wakhalda mon khalaki tasena mak sosobi na mahi yaukidaba adusu kalu kannaba honabadani khudi musinga se matomta ningam jadaba penjadaba kaya ama leibadagi mafum masu thadokna mahak chakrabra adubu thajade mana ibu thadokna chakini habsidi oidabani karigino mana phana chakrabasu aigi nakta aigi yumdadi masi lakpani adubu ngasigi numidang athinga phawbada mana aigi nakta laktrusi karigino sosobi nang aigi nakta la u haduna kaluna sonjarami numidang athinga matam phawbada mangna amuk marakta mahi soli adubu sosobi magi likhun karimata kaluna khangma ngamje numinini gi matam hawkre numinini gi matungdani makhoi nupa masa nikhak singda singjanba lakhi singjalure aduga makhoina lambirom da sum halak matamdani ngasai gi yot mako aduna ta horiba madig mapa do chap chanani yot mako du nupa masa mana lingli tawbaki mataw amkhak man ubani madu ubadagi makok ta singkok thong macha ma hapjarabasu madugi mataw du ubada man yamna ngakna ngaktang leptuni yengi amadudi mang thaduna chakre mana tung thang thawre matam asida mang tharibada chatlamadagi leplaga karigino lehoridubo chakna chakla mani chalasilaw kari yenglibano haduna hek lawrakpani matam asida tung thangliba nupa haduna khara ngangni tamo ngaikhune asida ukak macha matari masi amu mullengmugum tawrini haduna hai matam asida mayambu oiriba aduna changchilaga kadainone haduna maksu yengi mani yengu matamnasu yamna tuyade natte marakta hojiki yot makok se amu mullengsu urame mayambu oiribudun harmi asigi umaka sira sumgum bacharamni manungna tingum yaramni adugi lenguramni haduna hai matam asida manaw nu pawribududi masaigi umaka se puningmigi wakhalam mangonda pharapugum dawi tamo asichi purake horen sing tharsu yani mai tharsu yani asilarake haduna hai mayamaduna is nangi umaka amta ubu yadabasi loro mayamudugi wadu tabada manaw nu badu magi singok thong adu lonna tum chankhirami aduga yon mako ado mana pairaduna purug lakhirami singok thong adugi marakti yepsinduna nupa macha aduna purug lai mana lambi di sum lakka matamda ngasai umaka aduna marakta lenglakpa adum toba matamdadi challiba nupa macha ado hairami nomnami mangna tamo isasi nome isasi haine haduna hari mayambu oiruduna hai nangna ektu chara kaya wankidaba chak lamgi chokthabagi nasadu haibo orungani yamna thuna yum yona bataw silaw haduna mayamba dudi ngasai manaw nupa oiribuduna hairibu wado thajaramdi tawribududi ngasai sosobi gi sayona onkiba yot mako adugi makak aduna ta hobuduna maram moraga asomnadi yot mapa aduga puna leiminadrabanina sayoni amukhanna sosobi gi saktamda onni oninglaga onmi yadabdagi adumna marakta mana lengjeribani asumna hojikti makoina sum lakpuduna yum yorare yum yobada magi singok thongsing ado thakre aduga chak chaw sangna khirami matam asida sing adugi marakta yepsilaga yawriba ngasai yot mako ado mana sum lengo matamda makoigi marak adudagi mase tamna adum tholai aduga manaklo targa lerami sak chaba loraga manaw nu pa da tholok matamda ngasai sing marakta yepkiba yot mako ado makhara tongana targa leramadu ubudadi mana manak changsilli aduga yot mako adu paiduna mana kana shalaminu shiba haduna ngaktang manaksida mana yengi kana laklambono haduna matam asida mayam adusu changsilai aduga mayam asina
ꯃꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯨꯔꯤꯕ ꯁꯤꯡ ꯀꯣꯛꯊꯣꯡꯁꯤꯡ ꯑꯁꯤ ꯎꯔꯒ ꯌꯦꯡꯂꯒ ꯍꯥꯏ, ꯏꯅꯥꯎ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯕꯥꯅꯤꯅ ꯑꯁꯨꯝꯅ ꯆꯟꯕꯁꯤꯅ ꯐꯅꯗꯤ ꯌꯥꯝꯃꯤꯍꯦ, ꯍꯌꯦꯡꯗꯤ ꯉꯟꯅ ꯆꯠꯁꯤꯀꯣ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯇꯥꯃꯣ, ꯑꯁꯤ ꯌꯦꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯑꯩꯒꯤ ꯁꯤꯡ ꯃꯔꯛꯇ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯦ, ꯑꯁꯤ ꯇꯥꯃꯣꯅ ꯁꯠꯇꯣꯛꯑꯝꯕ꯭ꯔꯥ? ꯃꯌꯥꯝꯕꯅ ꯌꯣꯠ ꯃꯀꯣꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏ, ꯑꯩꯗꯤ ꯁꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ, ꯇꯨ, ꯑꯁꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ ꯌꯦꯡꯉꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯥꯃꯣ ꯁꯤꯕꯨ? ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯂꯦꯡꯉꯤ, ꯑꯁꯤꯕꯨ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣꯅꯦ ꯇꯥꯃꯣ ꯁꯤꯕꯨ? ꯑꯁꯤꯕꯨ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯌꯥꯝꯕꯅ ꯍꯥꯏ, ꯁꯨꯝꯒꯨꯝꯕ ꯆꯥꯕ ꯃꯅꯨꯡꯗ ꯇꯤꯟ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯃꯤꯒꯤ ꯌꯣꯠꯀꯤ ꯇꯦꯛꯈꯤꯕꯒꯤꯁꯨ ꯃꯥꯜꯂꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯌꯦꯡꯁꯤꯔꯥ? ꯑꯁꯨꯝꯅ ꯊꯥꯡ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯡ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯎ ꯃꯀꯥ ꯑꯁꯤ ꯃꯌꯥꯝꯕꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗꯒꯤ ꯆꯞ ꯆꯥꯅ ꯃꯌꯥꯏ ꯇꯥꯅ ꯈꯥꯏꯊꯔꯛꯑꯝꯃꯤ꯫ ꯈꯥꯏꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯗꯤ ꯁꯣꯁꯣꯕꯤꯅ ꯃꯥꯒꯤ ꯁꯥꯌꯣꯟꯗ ꯑꯣꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯈꯪꯈꯤꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯥꯏꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯪꯈꯥꯏ ꯇꯥꯔꯕ ꯌꯣꯠ ꯃꯈꯣꯛ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯦꯡꯕ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯡꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ, ꯑꯀꯤꯕꯁꯨ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎ ꯇꯝꯃꯨꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯀꯔꯝꯅꯅꯣꯅꯦ ꯎ ꯃꯀꯛꯅ ꯂꯦꯡꯒꯗꯧꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ, ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯂꯥꯛꯏ꯫ ꯃꯄꯥꯗꯨꯅ ꯂꯥꯛꯂꯒ ꯌꯦꯡꯉꯤ, ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ꯫ ꯁꯤꯒꯤ ꯇꯪꯈꯥꯏ ꯇꯥꯔꯤꯕ ꯎ ꯃꯀꯛꯁꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯕꯨꯡꯅ ꯄꯥꯏꯈꯠꯂꯒ, ꯏꯁ, ꯑꯁꯤꯒꯤ ꯎ ꯃꯀꯛ ꯌꯣꯠ ꯃꯈꯣꯛ ꯄꯥꯜꯂꯝꯕꯒꯤꯁꯤꯅ ꯂꯦꯡꯕꯗ ꯅꯈꯣꯏꯅ ꯀꯤꯔꯤꯕ? ꯏꯁ, ꯅꯈꯣꯏꯁꯨ ꯃꯤꯍꯨꯟ ꯌꯥꯎꯗꯦꯗꯀꯣ꯫ ꯅꯈꯣꯏꯅ ꯀꯤꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯍꯦꯛ ꯃꯩ ꯊꯥꯈ꯭ꯔꯁꯤ꯫ ꯃꯁꯤ ꯑꯩ ꯄꯨꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯗꯃꯛꯇ ꯃꯩ ꯆꯝꯅꯅꯕ ꯃꯩ ꯆꯨꯅꯕꯒꯤ ꯁꯤꯡ ꯊꯥꯅꯕ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯀꯥꯂꯨ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯖꯔꯤ, ꯃꯃꯥ ꯈꯪꯍꯟꯗꯅ ꯎꯍꯟꯗꯅ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤꯕꯨꯁꯨ ꯊꯤꯅꯕ ꯍꯣꯠꯅꯕ, ꯃꯍꯩꯁꯤꯡ ꯑꯣꯔꯥꯏꯕꯁꯨ ꯂꯦꯞꯇꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯋꯥꯏ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯔꯝꯃꯤ꯫ ꯀꯥꯂꯨꯅ ꯑꯁꯨꯝꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯥꯡꯐꯗꯕ ꯇꯥꯏꯕꯪ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯁꯣꯁꯣꯕꯤꯒꯤ ꯊꯋꯥꯏ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯀꯥꯂꯨꯗ ꯎꯍꯜꯂꯝꯃꯤ꯫ ꯀꯥꯂꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯁꯣꯁꯣꯕꯤꯅ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯅꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯔꯤ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯔꯤ, ꯑꯩꯗꯤ ꯑꯁꯣꯝꯗ ꯆꯩꯅꯥ ꯈꯥꯡꯅꯔꯤ꯫ ꯇꯥꯏꯕꯪ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ, ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯅꯪꯅ ꯀꯟꯅꯕ ꯍꯣꯠꯅꯔꯛꯎ, ꯅꯪꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯁꯦ ꯍꯨꯃꯥꯡ ꯀꯥꯡꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯀꯧꯔꯛꯏ꯫ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ? ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯪꯒꯤ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯏ, ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯪꯒꯤ ꯂꯩꯐꯝ ꯇꯥꯛꯑꯣ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯁꯣꯁꯣꯕꯤꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯨꯔꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯗ ꯁꯣꯁꯣꯕꯤꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯀꯥꯂꯨꯅ ꯇꯥꯔꯤꯕ꯫ ꯁꯣꯁꯣꯕꯤꯒꯤ ꯃꯁꯛꯇꯤ ꯀꯥꯂꯨꯅ ꯎꯕ ꯐꯪꯕ ꯅꯠꯇꯦ꯫ ꯀꯥꯂꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ, ꯁꯣꯁꯣꯕꯤ, ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯪꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯁꯦꯛ ꯃꯉꯥꯟ ꯊꯣꯛꯍꯜꯂꯝꯕꯅꯤ꯫ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ, ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯪ ꯊꯣꯛꯂꯛꯑꯣ, ꯑꯩ ꯅꯪꯒꯤ ꯈꯣꯡ ꯂꯤꯔꯛꯀꯦ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯪ ꯀꯔꯝꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕꯅ ꯐꯥꯔꯕꯅꯣ? ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯇꯥꯛꯄꯤꯔꯝꯕ ꯇꯝꯕꯤꯔꯝꯕ ꯃꯍꯩꯁꯤꯡꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯍꯦꯛꯇ ꯁꯣꯟꯗꯨꯅ ꯁꯣꯁꯣꯕꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯃꯇꯥꯏꯔꯣꯝ ꯊꯪꯕꯗ ꯏꯅ ꯀꯨꯞꯄ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ, ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯍꯥꯛ ꯆꯠꯂꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯌꯧꯗ꯭ꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯁꯤꯡ ꯃꯀꯛ ꯃꯆꯥ ꯑꯅꯤ ꯇꯪꯈꯥꯏ ꯇꯥꯔꯕꯗꯣ, ꯅꯍꯥꯛꯅ ꯃꯗꯨꯕꯨ ꯄꯨꯔꯒ ꯅꯪꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯣ, ꯌꯨꯝꯗ ꯊꯝꯃꯣ꯫ ꯃꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛ ꯆꯠꯂꯒ ꯂꯧꯁꯤꯜꯂꯨ꯫ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯑꯔꯣꯟꯕ ꯊꯕꯛꯅꯤ, ꯂꯣꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯂꯕ,
ꯑꯩꯒ ꯅꯪꯒ ꯇꯥꯏꯕꯪ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗ ꯃꯥꯌꯣꯛꯅꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯍꯥꯛ ꯇꯧ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯃꯍꯥꯛꯅ ꯃꯪꯇꯥꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯥꯅ ꯀꯥꯂꯨꯗ ꯍꯥꯏꯔꯝꯃꯤ ꯀꯥꯂꯨ ꯃꯪꯇꯥꯛꯀꯤ ꯄꯥꯎ ꯑꯗꯣ ꯃꯪꯐꯥꯎꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯗꯨꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯪꯂꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯃꯪꯂꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯁꯦ ꯌꯥꯝꯅ ꯋꯥꯅ ꯃꯁꯥꯗꯣ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩ ꯆꯠꯀꯅꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯆꯠꯀꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯌꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯁꯤꯡ ꯇꯪꯈꯥꯏ ꯇꯥꯔꯕ ꯎ ꯃꯀꯛ ꯑꯅꯤꯗꯣ ꯄꯨꯔꯒ ꯂꯥꯎ ꯍꯥꯏꯕ ꯑꯩ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯥꯛꯂꯝꯃꯤ ꯀꯥꯂꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯁꯤꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯁꯪꯒꯣꯏꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯥꯂꯨꯅ ꯀꯧꯔꯝꯃꯤ ꯀꯥꯂꯨꯅ ꯍꯦꯛ ꯀꯧꯕꯗꯒꯤ ꯑꯅꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅꯁꯨ ꯀꯥꯂꯨꯕꯨ ꯈꯪꯕꯗꯒꯤ ꯇꯥ ꯀꯥꯂꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯀꯥꯂꯨꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯤ ꯇꯟꯖꯥꯁꯤꯗ ꯃꯃꯥꯁꯨ ꯃꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯥꯡꯅꯤ ꯃꯈꯣꯏꯗ ꯊꯕꯛ ꯊꯣꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯂꯛꯏ ꯀꯥꯂꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯎꯁꯤꯡꯁꯥ ꯃꯔꯨ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯣꯏ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯋꯤ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯌꯨꯅ ꯍꯥꯏꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯗ ꯊꯝꯐꯝ ꯈꯪꯗꯦ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯂꯧꯒꯦꯔꯥ ꯀꯥꯂꯨꯅ ꯍꯥꯏ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯁꯤꯖꯤꯟꯅꯕꯩꯅꯤꯅꯦ ꯂꯥꯎꯅꯦ ꯅꯕꯥꯅꯤꯃꯛꯇꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯎ ꯃꯀꯛ ꯇꯪꯈꯥꯏ ꯇꯥꯔꯤꯕ ꯑꯁꯤꯅꯗꯤ ꯀꯥꯂꯨꯕꯨ ꯍꯦꯛ ꯎꯕꯗ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯕꯅꯤ ꯁꯣꯁꯣꯕꯤꯅ ꯂꯝ ꯍꯦꯟꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯜꯂꯨꯕꯗꯅ ꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯖꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯁꯤꯡ ꯃꯀꯛ ꯇꯪꯈꯥꯏ ꯇꯥꯔꯕꯁꯦ ꯍꯦꯛꯇ ꯃꯔꯦꯡ ꯂꯦꯡꯕ ꯍꯧꯔꯛꯏ ꯀꯥꯂꯨꯁꯨ ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯕꯅꯤ ꯀꯥꯂꯨꯁꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯣꯝꯗ ꯎꯁꯤꯡꯁꯥ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯕꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅꯁꯨ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯃꯩ ꯊꯥꯅꯕꯒꯤ ꯊꯝꯕ ꯌꯣꯠ ꯃꯈꯣꯛ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯇꯥꯔꯕꯗꯨꯅ ꯂꯦꯡꯂꯛꯄꯗꯨ ꯎꯕꯗꯗꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯡꯂꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯥꯅ ꯀꯣꯟꯁꯤꯜꯂꯤ ꯀꯥꯂꯨꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯩꯅꯣ ꯂꯦꯡꯉꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯌꯦꯡꯉꯨ ꯑꯁꯤꯒꯤ ꯎ ꯃꯀꯛ ꯇꯪꯈꯥꯏꯁꯦ ꯑꯁꯤꯁꯦ ꯂꯦꯡꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯩ ꯊꯥꯅꯦꯅ ꯊꯝꯃꯤꯅꯤ ꯀꯔꯤ ꯌꯥꯎꯕꯅꯁꯨ ꯌꯦꯡꯕꯁꯨ ꯀꯩꯝꯇ ꯌꯥꯎꯗꯦ ꯑꯁꯤ ꯂꯦꯡꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯦ ꯀꯥꯂꯨ ꯆꯪꯁꯤꯜꯂꯤ ꯑꯁꯤꯒꯤ ꯌꯣꯠ ꯃꯀꯣꯛꯀꯤ ꯇꯪꯈꯥꯏꯁꯤꯔꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯦꯡꯁꯤꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯃꯥꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯅ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯕ ꯁꯥꯏ ꯃꯍꯥꯛꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤꯗ ꯁꯣꯁꯣꯕꯤꯒꯤ ꯁꯥꯌꯣꯟꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯎꯁꯤꯡꯁꯥꯗꯨꯗꯤ ꯃꯥꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯍꯥꯏꯔꯨꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯐꯪꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯊꯤꯔꯨꯅꯨꯁꯦ ꯑꯁꯤꯒꯤ ꯅꯈꯣꯏꯅ ꯀꯤꯔꯤꯕ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏꯁꯦ ꯃꯁꯤ ꯑꯩ ꯄꯨꯒꯦ ꯃꯁꯤ ꯃꯅꯨꯡꯗ ꯇꯤꯟ ꯌꯥꯎꯔꯝꯂꯁꯨ ꯑꯩ ꯍꯥꯠꯀꯦ ꯅꯈꯣꯏ ꯀꯔꯤꯝꯇ ꯀꯤꯒꯅꯨꯀꯣ ꯑꯩ ꯍꯥꯠꯀꯦ ꯑꯁꯤ ꯑꯩ ꯄꯨꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯒꯤ ꯃꯥꯅ ꯑꯣꯟꯈꯤꯕ ꯁꯥꯌꯣꯟ ꯑꯗꯨꯒꯤ ꯃꯍꯤ ꯑꯗꯨꯗꯤ ꯀꯥꯂꯨꯅ ꯎꯕ ꯐꯪꯂꯕꯅꯤꯅ ꯀꯥꯂꯨꯅ ꯄꯨꯔꯒ ꯃꯗꯨꯕꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯇꯪꯈꯥꯏ ꯇꯥꯔꯕ ꯃꯀꯛ ꯑꯅꯤꯗꯣ ꯃꯥꯅ ꯄꯥꯏꯔꯒ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯜꯂꯤꯗꯀꯣ ꯅꯨꯄꯥ ꯅꯪꯁꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯅꯪꯕꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯁꯥꯌꯣꯟ ꯑꯣꯟꯕ ꯅꯪꯕꯨ ꯁꯥꯌꯣꯟ ꯑꯣꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯉꯁꯥꯏꯒꯤ ꯌꯣꯠ ꯃꯀꯣꯛ ꯑꯗꯣ ꯇꯪꯈꯥꯏ ꯇꯥꯖꯔꯕꯁꯨ ꯀꯥꯂꯨꯅ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯥꯗꯣ ꯁꯥꯌꯣꯟ ꯑꯣꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯥꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯣꯏ ꯀꯔꯤꯑꯣꯏ ꯂꯦꯡꯂꯤ ꯍꯥꯏꯔꯤ ꯍꯥꯏꯁꯨ ꯍꯥꯏꯔꯤꯅꯤ ꯂꯦꯡꯁꯨ ꯂꯦꯡꯂꯤꯅꯤ ꯃꯥꯒꯤꯁꯤ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯅꯤꯅꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯣꯁꯣꯕꯤꯒꯤ ꯁꯥꯌꯣꯟꯗ ꯑꯣꯟꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯣꯠ ꯃꯈꯣꯛꯁꯤ ꯑꯣꯜꯂꯨꯔꯤꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯁꯣꯁꯣꯕꯤ ꯑꯣꯜꯂꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯗꯤ ꯋꯥꯗꯤ ꯉꯥꯡꯗ꯭ꯔꯁꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇ ꯇꯪꯈꯥꯏ ꯇꯥꯔꯕ ꯃꯀꯣꯛ ꯑꯅꯤꯁꯦ ꯀꯥꯡꯅꯤ ꯀꯩꯅꯣ ꯁꯤꯅ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ
ꯃꯁꯤꯗꯒꯤ ꯆꯠꯅ ꯃꯀꯣꯛꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯁꯨꯝ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯀꯥꯂꯨꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯃꯁꯤꯗ ꯑꯇꯦꯛꯄꯅꯤ ꯑꯣ ꯑꯩ ꯋꯥꯈꯜ ꯂꯥꯛꯂꯦ ꯅꯪꯒꯤꯁꯤ ꯌꯣꯠ ꯑꯣꯜꯂꯨꯔꯒ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯗꯨꯅ ꯌꯣꯠꯁꯤ ꯇꯦꯛꯈꯤꯕꯗꯒꯤ ꯇꯣꯉꯥꯟ ꯇꯥꯈꯤꯕꯗꯒꯤ ꯅꯪꯁꯤ ꯅꯪꯒꯤ ꯁꯥꯌꯣꯟꯗ ꯑꯣꯟꯕ ꯂꯥꯛꯄ ꯌꯥꯗꯕ ꯆꯨꯝꯃꯦ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯪꯈꯥꯏ ꯇꯥꯔꯕ ꯃꯈꯣꯛ ꯑꯅꯤ ꯑꯁꯦ ꯀꯥꯀꯥ ꯀꯥꯏꯅꯔꯦ ꯏꯁ ꯇꯧꯔꯤꯁꯤ ꯑꯗꯨꯗꯤ ꯑꯃ ꯌꯣꯠꯇꯨꯒꯤ ꯃꯄꯥꯛꯇꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯥꯂꯨꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯣꯠꯇꯨꯒꯤ ꯃꯄꯥꯗꯨꯗꯤ ꯀꯗꯣꯝꯗ ꯊꯤꯒꯅꯤ ꯀꯗꯥꯏꯗ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯈꯜꯂꯝꯃꯤ ꯃꯥꯡꯇꯥꯛꯇ ꯍꯥꯏꯔꯝꯂꯤꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯛꯇꯨꯒꯤ ꯇꯪꯈꯥꯏ ꯑꯅꯤꯗꯨ ꯄꯨꯔꯒ ꯂꯥꯎ ꯍꯥꯏꯕꯅꯤ ꯃꯄꯥꯛꯇꯨꯅ ꯀꯗꯥꯏꯗ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯌꯨꯝꯗ ꯂꯥꯛꯂꯕꯗ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇꯪꯈꯥꯏ ꯇꯥꯔꯕ ꯌꯣꯠ ꯃꯈꯣꯛ ꯑꯅꯤꯁꯦ ꯃꯥꯅ ꯊꯝꯃꯤ ꯑꯗꯨꯒ ꯍꯦꯟꯅ ꯃꯍꯩ ꯍꯩꯅꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯅꯕ ꯁꯤꯡꯒꯩ ꯑꯗꯣꯝꯗ ꯃꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯁꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯔꯥꯏꯔꯝꯃꯤ ꯃꯃꯥ ꯂꯥꯛꯄꯒꯤ ꯁꯣꯝ ꯐꯪꯕꯗꯒꯤ ꯇꯨꯃꯤꯟ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯅ ꯑꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯍꯧꯔꯤꯉꯩ ꯀꯥꯂꯨꯗꯣ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯃꯛ ꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤꯕꯨ ꯐꯪꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯍꯩꯁꯦ ꯀꯟꯅ ꯑꯣꯔꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯣꯁꯣꯕꯤꯒꯤ ꯃꯔꯥꯏꯕꯛꯂ ꯃꯃꯥꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯧꯕ ꯆꯪꯕꯅꯤ ꯄꯣꯠꯆꯩꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯦꯕꯜ ꯃꯊꯛ ꯑꯁꯤꯗ ꯌꯣꯠ ꯃꯈꯣꯛ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯅꯤꯗꯨ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯃꯥꯗꯨꯅ ꯃꯗꯨ ꯎꯕꯗꯒꯤ ꯁꯤꯅ ꯀꯩꯗꯧꯕꯒꯤꯅꯣ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯃꯥꯅ ꯊꯜꯂꯝꯃꯤꯁꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯆꯥꯛꯁꯪꯗ ꯇꯨꯃꯤꯟ ꯊꯜꯂꯝꯕꯁꯨ ꯌꯥꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯃꯃꯥꯗꯨꯗꯤ ꯈꯪꯗꯕꯗꯒꯤ ꯇꯪꯈꯥꯏ ꯇꯥꯔꯕ ꯌꯣꯠ ꯃꯈꯣꯛ ꯑꯅꯤꯁꯦ ꯃꯃꯥꯗꯨꯅ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯡ ꯑꯣꯏꯅꯕꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯀꯥꯂꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯌꯣꯠ ꯃꯈꯣꯛ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯂꯛꯇꯨꯅ ꯏꯃꯥ ꯑꯩꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏ ꯑꯅꯤ ꯊꯜꯂꯝꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅ ꯑꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯡ ꯃꯩ ꯊꯥꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯩ ꯊꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯤꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯩꯅ ꯇꯪꯈꯥꯏ ꯍꯦꯟꯅ ꯆꯥꯛꯈ꯭ꯔꯕ ꯌꯣꯠ ꯃꯈꯣꯛ ꯑꯅꯤꯗꯨꯒꯤ ꯇꯪꯈꯥꯏ ꯑꯅꯤꯗꯣ ꯀꯥꯂꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯈꯤꯜꯂꯛꯇꯨꯅ ꯇꯞ ꯁꯥꯠꯇꯣꯛꯂꯒ ꯐꯨ ꯀꯥꯗꯨꯅ ꯃꯥꯅ ꯃꯨꯠꯊꯠꯂꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯗꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ ꯏꯃꯥ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯪꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯀꯞꯈꯤꯔꯝꯃꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ